अहानबदा मरुब पाव चीफ मिनिस्टर युमनाम खेमचान सिंह उखरुल डिस्ट्रिक्ट के तांखुल नगा सनाउ लोंग सिंह पुकनिंग फाथबियो हाइना अपील तौरख्रे ngasi Ukhrul District ta total shutdown chathagadori Security Force na Technopal District ke More Police Station ke manung chana laibadagi IED yauna khusukulai kya phagapangamkhre amade drug case ki mi fawa changluba miss police ama thanga thilakre Krumjari Mami TV ne sandokchaba Manipuri pau meeting tabidi papum namakpo elangbam dilparani januna taram okchari hauzik pau sandokna pizari Chief Minister Yumnam Khemsan Singna Ukhrul District ke Tangkhul Naga Sanau Long Singna Pukning Phathabiu haina appeal tawrakre Ukhrul District ta leiba Tangkhul Naga Sanau Long Singna Pukning Phathana State Government na Law and Order ngak na bagi honabada mateng pangbiu haina Chief Minister Yumnam Khemchan Singna appeal tawrakle Chief Minister Secretariat ta ki thaturokpa cherol amada Ukhrul District ta ngasi hingsa gi oiba thaudok sing miyam na mayok nare amasung border district asigi phibam miyam na akiba oire haide laibak thiba thaudok adugi damak nungai taba fawi hingsa gi thabak chathabana karigumba amatagi waroishin purakpa ngamloi amasung makhal amatagi hingsa gi thabak chathabiganu haide government na saukhat thaurangi thabak singda akkanba midyeng thamli amasung ain gi oiba thabak sing adumak chathagani haina su cherol asna makha tana haide ngasi Ukhrul da toten shutdown chathakre thangja numit ki numidang da GPRN NSCN ke Naga Army ki kadar mari Kamjong District ke Hongbai khul da hat khibagi achumba wayal fanghanna batak sinduna Tangkhul Naga Public Movement na ngasi ningthaukaba numita Ukhrul District Headquarter da total shutdown kaukre ngarang numidang pung 8 minute kunthra taba matamda Ukhrul ge Town Hall da pangthokhiba miyam gi oiba mifamda mihat adugi matangda khudaki oiba wayal pirak tabagi mayokta shutdown adu kaubani haide public movement gi matung ina shutdown asigi manungda commercial establishment kaithel amasung gari chathok chasin tawbada athingba laigani ana laying amasung exam thaba mahairoi singgi oinadi shutdown asida komthokpa laigani haide marak asida laikhidraba Naga Army kadar singgi awaba fongdokpagi thauram adu ningthaukaba numita haibade ngasi oina pangthoklagani haide marak asida achumba wafam khangnadri phawba miyamna laikhidraba singgi hakchang laukhiroi hainasu pawsna makha na haidi Chatliba tha siki tang kungani panda Security Force na Technopal District ki More Police Station ki manung chana leiba Yangobung Village Indo Myanmar Border Pillar 73 manakta ki IED yauna khusukulai kya phagat pangamkhre hari Police ki pawmagi matung ina phagatlaba khulai sing adudi 9mm pistol taruk magazine taruk single barrel rifle ama IED manga amade tactical radio set ani ni haide IED sing adudi asoi angam yaudana pokhai handuna manghan khre haide drug case ki mi phaba changluba police tha thangna thilakre Imphal East District ke manung chanba Khatrigau Yumkhaibam Laikai da leiba MD Nazakpo drug ki case ka mari lenena phaba changlubada miyam na irang haurakpaga loinina police ta thangna thilakpadagi sokle haide ngarang numidang pung 8 rom taba matamda Imphal East District Police ki kangbu amana MD Nazak ki yumda changsilubada miyam na irang haurakpaga loinina Rajiv Kauba Inspector amada thangna thilakhi haide tungda police na MD Nazak fakre haide
Sanjentongda leiba CC Higher Secondary School ge maruoiba Alumni Association ama oiriba Association of CC School Alumni ACCSA na numit kharani gi mamangda laikhidraba sinfamdagi pothakraba oza Thinguzam Herachandra Singna laikhidabada Singjamai Wangma Pebia Pandit Laikai da leiba laikhidrabagi sangai da chatuna laikhidrabagi thawai mirelna lairamlenda igna chikna potharuna bagidamak minute ani tubina leptuna awaba phongdokre Taruk Shuba India Reserve Battalion की कमांडेंट ओइरिबा डॉक्टर सरांग थेम इबोमचा IPS यावना लेखिद्रबगी इमुंगदा नंगहौरिबा अवाबदा सरुक याबा थौरम अदुदा ACCSA की प्रेसिडेंट लाइश्रम गुना सिंहना ओजा सिना हिंगलिंगै मतमदा नहा ओइरिबा महिरोइ सिंगिदमक तंबीबगी लमदा लौरबा थौदांगबो नौहौना निंगसिंखि ओजासी लेखिदबा सिना महै मसिंग तंबीबगी लमदा मेनसिनबा ngamlaroidaba awatpa ma oiduna leihoragani haina mahakna haiki loidena लेखिद्रबगी थवाई यावद्रबा सक्तमदा खुरुमजदुना इकाई खुमनबसु उतकी Security Force na ngarang senkhai thumkhai tawbada chenabani haiba aina thingkraba lalholuk KCP PWG gi active cadre ama Imphal West ke Sangaipur mamang laikai area dagi phare haire pharaba mioi dudi maibam Pinku Singh Chaini Fugani Thoi district asimake chinga mathak pisum leirakdagidi mangondagi mobile phone ama electoral photo identity card ama amade sel khara phagapangamle haire Cookie Singna Gari dagi namduna sel lori. Thazaba yaba paugi source amagi matung ina Ukhrul District amasung Kamjong District ke manung chenba litan yauna tungan ba khun singi marakta irang thoraktuna National Highway 102A da gari sathok sasin tawbada apan ba thokluraba matung hauzik gari sing chatpa hot haunarakpada Mahadev amasung litan gi marakta Cookie Singna chezam amam pairaga Lupa listing amamam gari singdagi namduna sel khomgat lehari National Highway 102A da Cookie Loop singna gari sathok sasin thengluraba tungda pochai puba gari sing chatpa hauba kuijibani hari lambi asida chatliba pochai puba gari da Cookie Village volunteer ki mingda gari amamamdagi lupa listing amamamdagi tadana lauri hari Mahadev amasung litan gi marakta leiba Cookie khungi manak nakna gate sarga National Highway asida lakpa potuba gari singdagi sel lauraba tungda gari sing atuda chejam da khutna Cookie vihi tax iraga lupa listing ama haina thaba chejam receive amamam pi hari Masiga loina telephone number ama iri amadi makhadana text lauriba gari adugi number iri hairi asigumba text laubagi mawong asigi matangda lambi asida lei chatliba gari gi miyoi amana phongdorakpada lambi asida namduna sel khomlibasina miyam da hena awaba oigani mamangdasu tongan ba tangkhulgi loop singna lambi asida get hangdoklaga gari singdagi namduna sel khairaga lambi asida chatliba miyam da aki tuzungba fawhaliba asidagi ngakpi senbinaba thabak laukhatpiu haizakiba laikre mari leinaba singna namduna gari dagi sel khomliba sing asina leiriba mafum aduda sentence force sing thamjin biduna lona yadaba thabak sathariba singi mathakta action laukhatpinaba driver singna appeal tawrakli Manipur Police Control na thadurakpa cherwal magi matung ina Manipur gi district pumna makta pam da thautok thoktana begdamak ching amasung tamda punna checkpoint chamaga taraga humdoi hangtuna achat awok sing check chathaki hairi amoromda Manipur Police na chatliba tha sigi tangkun ga humdoi dege ngarang fawda motor vehicle eki makhada drive sathabada ain kaina thorokpa gari chamaga taraga ni thoi chalan kaktuna sel oina lupa lakh amaga lising marifuga taraga mapan chamanga khomgat pangamle hairi amadi hairiba numit kharani asidage gari taruk take tin that film su lauthoki hairi
Kasom Khulenda NSN IM na lalhauluba sige Eastern Flank ki lanmi mari hat kre hari. Miyam na Ukhrul da leiba IM gi office mai thakre group natraga faction amagi mathakta khut hannaba order general headquarter degi pik balaite. Thaudok asige langlalang jin khangdok na ba investigation chathaduna jaraba sing charak pi kani hari. Government of India ga ceasefire tawnaduna peace talk chatharakliba NSN IM ge kadar singna lalhauluba sige Eastern Flank ki officer yauna Lanmi Mari Nomaina Kaptuna Hatkre. Thaudok asibu yaningdaba fongdoktuna miyamna Ukhrul leiba IM gi Wung Tangkhul region gi office mai thakre. Thaudok ase ngarang numidang pung ngakwigani ngahan numidang pung mapan dagina mapan gana minute kuntra fawbagi marakta Kamjong district ki Kasom Khulen police station dagi kilometer taraga mathorum lapna leiba Hongbai khulgi mafam amada thokibani hairi. NSCN gi Eastern Flank ki officer yauna kadar taruk gari amada tongduna lakpada IM ki officer anina luchingba kadar singna nongmai kapkibani. Thaudok thokfam da Eastern Flank kadar mari siraga atopa anina nanthokna chen khibani haide. Thaudok asigi matang da NSCN Eastern Flank Naga Army gi Lieutenant General A Ramanna thokpa laikhidraba singgi bafam da awaba phongdokpa cherol amada hai. Attack asi NSCN IM gi Sihai Kuno village ki second Lieutenant Mathotmi na luchingduna Hongbai khulgi junction da thokibani. Makhoi gi khongfam de General Headquarter Hebron gi force singa amata oina lantheng minaba amasung cookie singbu proxy oina sijinarakiba singi mayokta lepminabani. Thaudok asida chenaba sing NARR gi matung ina cherak pigani haina miyamda khangalakle. Hauzik Manipur gi mafam kayada maru oina tampaki mafam kayada hangliba relief camp singda lairiba angang singda makhanduna National People's Party NPP na ngarang mafam mari da chatuna angamba mateng sing pangkre. Party asigi makhada National People's Women Front Manipur amadi National People Youth Front Manipur gi members singna Bisnupur District ke Kumbi Awang High School Kumbi Lerak Achoba Laisanglam Laikai Lampak Kumbi Terakha Upper Primary School amadi Kumbi Bazar da lairiba Yai Memorial Girls High School da hangliba relief camp singda lairiba imu taraga mapange angang marifuga taraga mathoi da blanket notebook pencil pen amadi chana thaknaba achapot kaya mateng pangkhi. Ngarang mafam marida NPP gi maikaidagi angam potlam khara mateng pangkhiba aduda National People's Women Front NPWF Manipur gi President Nonibala Sapam na luchingduna khushina khibani. US Ukraine citizens Mizoram da changluba US Ukraine citizens singna akaiba tawkhiba leite haina Amit Shah American amasung Ukrainian taruke apunba team amana handakta NIA da Kolkata Lucknow amasung Delhi dagi fakibadu India da akaiba tawbagi wafam leite makhoina Myanmar da changuna training pinabagi damak Laibak asibu transit point oina sijinana ba hotnabani haina Union Home Minister Amit Shah na phongdokre. Amit Shah na makata na hai makhoina Mizoram power ga Myanmar changna bagidamak phabne Myanmar da based tawba insurgency singbo training pinaba makhoina thawrang tawbani makhoina Mizoram changna bagidamak foreigner amana lawba mathau taba permit adu lawramde American amasung Ukrainian sing fabaga mari leinana Union Home Minister Amit Shah na phongdokleba wafam asina hiramasi matangda government na sengdokpa ahanba oire Phariba missing asina laibak asida karishu akaiba tawbagi wafam di leite foreigner ama laklaga aranba thabak tawbada lemna thadaba haibase aikhogi policy ni haina mahakna haike 2026 ki March kuntraga mathoida nationalism maithiba pigani haina matam thakiba dugi matangda hangba wahang amada Home Minister Amit Shah na wafam adu mai pakpa natraga maithibagi leit natte
nationalite singna attack tawrakpa amadi bomb pokhai hanba thingmaduni nationalism mapung fana lakshinba ngamle nationalism yamna kanba mafam singda chawkhat thaurangi thabak sing paikhatpa ngamle haina su mahakna fongdokhe Amaromda BJP na Assam da ahumlak shuba lengak pairadi uniform civil code chana hangani haina Amit Shah na fongdokhe Assam da BJP na ahumlak shuba oina lengak pairadi state asida uniform civil code UCC hawdoktuna chana hangani haina Home Minister Amit Shah na fongdokre Hairibu wafam asi mathang thagi tang mapanda face amakhakta da pangthokadoriba apunba sthit chamaga kunga taruk leiba Assam Legislative Assembly mikhal gidamak Sonitpur District ke Dekya Juli da NDA gi candidate singbu sawgatladuna ngasi pangthokiba public meeting da saruk yaraduna Home Minister Amit Shah na fongdokhibane Mifam asida Home Minister na makhata na hai Uniform Civil Code UCC da nupi lon ba thingbage provision ama yawani Assam da UCC chana hanabagi pandam thamlibasi civil law singbu kanglon chumna chana hanaba amasung state asida social reform singi mapangal kangkhat hanabagi ni haike panba yabadi lebak asigi state kungani pan amasung union territory Nipan gi manungda Uttarakhand na ihan hana uniform civil code chana hanba state oiribane UCC asi Uttarakhand na mamangi kumjali singani ka kunga mangage tangkhai hapchilakpa duaidege hauraduna thabak onthokuna chatna halakrabani aduga chatliba tha sina Gujarat su UCC state aduda chatna hanba bill ama Gujarat Assembly da puthoraktuna pass tawkre Aroibada maroiba pau amuka hana pijari Chief Minister Yumnam Khemchan Singna Ukhrul District ke Tangkhul naga Sanaulong Singna Pukting Fathabiu haina appeal tawrakre Ngase Ukhrul District ta total shutdown chathari Security force na Technopole district ke More police station ke manung chenbadage ID yauna khusu khulai kya phagapangam khre hairi amade drug case ki mi faba changluba police da thang na thilak khre hairi Hauski oinidi Mami TV na sandok chaba Manipuri pau matang se loisinjare makhataba pau gidamak Mami TV mideng daduna lebiyo